ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥꯅꯨ ꯃꯄꯨꯝ ꯑꯣꯏꯅ ꯇꯧꯖꯔꯦ. ꯉꯥꯅꯨ ꯃꯄꯨꯝ ꯇꯧꯔꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯆꯦꯅ ꯇꯧꯔꯒ ꯆꯥꯕꯅꯦ. ꯑꯩꯈꯣꯏ ꯆꯦꯅ ꯄꯨꯊꯣꯔꯛꯑꯒ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ. ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ, ꯊꯥꯡꯖꯤꯡ ꯏꯀꯥꯏꯊꯕꯤ ꯀꯔꯤ ꯀꯔꯥ ꯇꯧꯔ ꯌꯣꯡꯆꯥꯛ ꯃꯔꯨ ꯀꯩꯀꯥ ꯂꯐꯨ ꯏꯔꯣꯝꯕ ꯂꯩꯖꯔꯦ. ꯆꯥꯛ ꯂꯩꯔꯦ. ꯒ꯭ꯔꯦꯚꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ. ꯑꯗꯨꯒ ꯆꯦ ꯕꯥꯅꯤ ꯆꯥꯖꯔꯛꯑꯒꯦ ꯃꯌꯥꯝ. ꯍꯥꯏ ꯃꯌꯥꯝ, ꯉꯁꯤꯗꯤ ꯉꯥꯅꯨ ꯃꯄꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯑꯗꯣ ꯄꯨꯡꯁꯦ ꯐꯖꯅꯗꯤ ꯆꯥꯎꯗꯤ ꯆꯥꯔ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ. ꯑꯩꯈꯣꯏ ꯆꯥꯖꯔꯛꯀꯦ. ꯑꯗꯨꯗꯤ ꯆꯤꯆꯦꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯅꯦ. ꯆꯥꯁꯦ ꯃꯄꯨꯝ ꯆꯥꯎ ꯍꯥꯏꯕꯗꯣ ꯏꯕꯥꯅꯤ ꯑꯣꯏꯅ ꯆꯥꯔꯁꯦꯅ ꯀꯣ ꯆꯤꯆꯦꯅ ꯉꯥꯅꯨ ꯃꯄꯨꯝꯁꯨ ꯄꯨꯕꯤꯔꯛꯑꯦ. ꯑꯗꯨꯒ ꯆꯥꯒꯦ ꯇꯧꯖꯕꯅꯦ. ꯆꯤꯆꯦ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯤꯡ ꯍꯥꯏꯍꯜꯂꯛꯀꯦꯀꯣ. ꯅꯪ ꯀꯥꯏꯗꯕ ꯌꯨꯝ ꯄꯥꯜꯂꯤꯅꯣ? ꯑꯩ ꯃꯤꯡ ꯄꯤꯄꯤ ꯀꯧꯋꯦ. ꯑꯣꯏꯅꯥꯝꯗ ꯌꯨꯝ ꯄꯥꯜꯂꯦ. ꯑꯗꯨꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ? ꯌꯥꯔꯦ. ꯉꯁꯤ ꯃꯌꯥꯝ ꯉꯥꯅꯨ ꯃꯄꯨꯝ ꯆꯥꯖꯔꯛꯑꯒꯦ. ꯑꯗꯨꯒ ꯍꯧꯖꯔꯒꯦ ꯃꯌꯥꯝ. ꯍꯧꯔꯣ ꯆꯥꯔꯣ. ꯍꯧꯖꯤꯔꯥ? ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔ. ꯑꯣ ꯉꯁꯥꯏ ꯄꯨꯁ ꯑꯝꯇ ꯇꯧꯅꯦ ꯇꯥꯡꯕꯤ. ꯆꯥꯊꯖꯔꯒꯦ ꯒꯥꯏꯁ. ꯈꯨꯠꯀꯗꯤ ꯍꯥꯝꯖꯔꯕꯅꯦ. ꯅꯥꯀꯟꯗ ꯏꯅꯥꯎꯄꯤ ꯑꯃꯁꯨ ꯌꯥꯎꯋꯦ. ꯃꯥ ꯃꯁꯛꯇꯤ ꯎꯠꯂꯛꯑꯔꯣꯏꯒꯦ. ꯃꯥ ꯃꯁꯛ ꯌꯥꯎꯅꯤꯡꯗꯦꯌꯦ. ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ. ꯃꯈꯥꯗ ꯊꯝꯖꯔꯒꯦ. ꯆꯦ ꯏꯕꯥꯅꯤ ꯑꯣꯏꯅ ꯁꯛ ꯁꯛꯆꯔꯒꯦ. ꯁꯤꯗ ꯀꯣꯀꯣ ꯀꯣꯂꯥ ꯂꯩꯖꯔꯦ. ꯀꯣꯀꯣ ꯀꯣꯂꯥꯁꯦ ꯍꯥꯟꯅ ꯈꯔ ꯊꯛꯆꯟꯖꯒꯦ. ꯊꯛꯑꯣ ꯆꯤꯆꯦ. ꯑꯩꯗꯤ ꯃꯀꯣꯛ ꯄꯥꯝꯖꯕꯅꯦ. ꯃꯀꯣꯛꯁꯦ ꯍꯥꯞꯆꯟꯕꯅꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅ. ꯑꯅꯤꯅꯦ. ꯑꯩꯗꯤ ꯍꯥꯟꯅ ꯀꯣꯠꯄ ꯍꯧꯔꯒꯦ. ꯀꯣꯠꯄꯁꯦ ꯑꯗꯨꯝ ꯄꯥꯝꯖꯕꯅꯤꯅ ꯀꯣꯠꯄ ꯍꯥꯟꯅ ꯍꯧꯒꯦ. ꯀꯣꯀꯣ ꯀꯣꯂꯥ ꯊꯛꯑꯒ ꯃꯥ ꯖꯤꯡ ꯂꯥꯎ. ꯁꯤ ꯁꯦꯠꯄ ꯉꯝꯗ꯭ꯔꯦ. ꯒ꯭ꯔꯦꯚꯤ. ꯑꯣꯏꯅꯥ ꯄꯥꯏꯔꯛꯀꯦ? ꯄꯥꯏꯌꯣ. ꯅꯪ ꯍꯥꯞꯄꯤꯔꯣ ꯁꯤꯁꯦ? ꯌꯥꯔꯦ. ꯉꯥꯏꯈꯣ ꯇꯞꯅ ꯇꯧꯒꯦ. ꯀꯩꯅꯣ ꯃꯃꯥ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕꯅꯦꯕꯀꯣ ꯑꯗꯨꯗ ꯃꯣꯏꯗꯣ ꯃꯈꯥꯗ ꯆꯥꯒꯦ. ꯑꯩꯈꯣꯏ ꯇꯦꯕꯜꯗ ꯚꯤꯗꯤꯑꯣ ꯌꯥꯎꯕꯗꯣ ꯇꯜꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯟꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯒꯦ ꯇꯧꯕ. ꯊꯥꯡꯅ ꯀꯛꯊꯠꯁꯦ ꯆꯤꯆꯦ. ꯄꯥꯏꯌꯣ ꯃꯥꯅꯦ. ꯅꯪꯒꯤ ꯆꯤꯡꯊꯠꯂꯁꯦ. ꯀꯃꯥꯏꯅ ꯆꯤꯡꯊꯠꯇꯣꯏꯕ? ꯄꯥꯏ. ꯊꯥꯡꯅ ꯂꯦꯜꯂꯨ. ꯁꯤ ꯄꯤꯒꯁꯤꯔꯥ? ꯊꯥꯡ ꯄꯥꯏꯔꯁꯨ. ꯑꯗꯨꯗꯨꯒꯤ ꯀꯩꯅꯣꯗꯨꯃ ꯁꯤꯗ ꯀꯧꯔꯛꯑꯣ. ꯊꯥꯡꯁꯤꯁꯨ ꯑꯣꯟꯅ ꯇꯩꯅꯔꯦ ꯃꯥ. ꯀꯔꯝꯕ ꯄꯤꯌꯣ ꯍꯥꯏꯅꯣ? ꯄꯤꯒꯁꯤ. ꯀꯅꯦ ꯇꯩꯅꯔꯅꯦ ꯄꯨꯁꯤꯗꯤ. ꯅꯝꯃꯦ. ꯃꯌꯥꯝ ꯆꯥꯛꯈꯣꯝ. ꯁꯤꯁꯦ ꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯛꯑꯣ. ꯑꯗꯨ ꯊꯥꯡꯗꯣꯔꯛꯑꯣ. ꯅꯪ ꯆꯤꯛꯑꯣ ꯍꯥꯏꯕꯅꯤ. ꯈꯨꯠꯅ ꯁꯤꯛꯀꯅꯣ ꯍꯥꯏꯕꯅꯤ. ꯐꯖꯗ꯭ꯔꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗ. ꯅꯪ ꯃꯤꯅ ꯆꯥꯕ ꯎꯏ ꯅꯠꯇ꯭ꯔꯣ? ꯎꯏ. ꯃꯌꯥꯝ ꯆꯤꯛꯊꯠꯆꯔꯛꯑꯒꯦ. ꯁꯤꯁꯦ ꯐꯖꯅ ꯆꯤꯡꯊꯠꯆꯔꯒꯦ. ꯉꯥꯅꯨ ꯃꯄꯨꯝꯁꯦ ꯌꯥꯝ ꯋꯥꯖꯥꯠꯅꯤ ꯆꯥꯕ.
자콤 봐요. 진짜 모르게 하면 하이다 있는 거. 난데 이게 자콤 까나는 자고 매면서. 진짜 모르 시야에 매. 자. 잠깐 본가? ngâm thì có làm nó thì mình bán hết cho sao cái tự năm mình trả mai cho bác thái lên tâm đi bị ổ làm hào khỏe là khi mà chơi nhá Nâng cha vợ. Nâng chở bắn cái thằng này kìa. Đi đi không? Đến mất. Sonda sonda. Bir mi diyor ne? giờ đã cho không có đồ xào xào cho nên đồ hú không cho sao Đến đây riêng ngả sang lý chứ. Đến mất. Cái trời đất. Cái trời đất. Nông cha rồi bà. Cái con nhóc. Chị tên đi gió hơn được à? Giàu rồi à? Giàu đi. Tiền rồi con có thể làm được. Giờ cái xà nữa. bên này bên cha gì nè hao mà trăm tầm tao cái không Cái đồ kìa, cái cha gái này. không chọn một lúc xí lấy chị cha sao yung cà phê thì thematic khao rồi đấy xong rồi cho hả Ê, con trở lại, tôi nghe. 아니 안 누워래 빨리 쓰고로 줘봐 한잔 비로 올래 립스틱
그래도 그래 좀 상어. 담비 제나비 립스틱. 낭나 진도 립스틱 꼭 그래. 아무튼 창비게서. 싸바 타고다. 이행도 파서지가. 야, 이행보다 안 파서지. 아무튼 창비게. 싸바기 마락 탔나. 립스틱 맛세. 아무튼 상자. 파자 파자는 때문에 야우들 갑자기 파자는 야 까라. 오이나나 상번에. 네, 참비게. 아이 이상한 꽃들이. 왜 꼭하는 너무 상제? 자제해봐. 왜 꼭하는 상제? 근데 아니 찍고 내야 되는가 찾아 그만한 사람 좀 내가 치즈가 같죠? Thế cái mera mình sắp sẽ lấy chứ bảo 예. 예. 물레. 괜히 지나고 지나가 가지고. 왜 너무 뭔가 나의 소리. 나서 원래 저기 진짜가 이제 집이만 넘네도 꼬리. 아주 너만 들래 이게 아무것도 블랙도 블랙. 난 나간 들래 이게 Thì đó thì bây giờ thì chỉ tập bài bây giờ thì tôi sai đó chứ. À chỉ đó chứ. Ai không được. Có này bây giờ Cái thầm rồi cái nâng nà Nhìn những gạt đông tôi nhìn những gạt ạ mình có được lấy chơi. Đây vào đây 그럼 뭐 찍시게. Anta pulsa selalu dia. Yang năm mười giờ em sẽ lao lại. 도망가야 돼. Lihat harap. Ini mau bantu je Undang itu kan bantu Mana? Ya ya Lamlang juga Ai sẽ bà chứ mà rồi. Chị chưa? Hay là sao? Ngerti dah macam cuba dia cantik. 진짜 소리가. Nak dari tadi boleh satu saja kok. Aku jadi sakon pada bam tak uji dia apa. Nyam nanung sibiduna. 나 몰라. Yung chang maduji bu ada lagi kita hapsan bira. 나도 합zel Mama makai sakta. Ang video lah. Ang tak ini. Chắc tầm khán đôi chân ra. Để ra miếng Trai phải trai rồi. ngang bây giờ tao bảo. Ya. Ini dengan yang ngang quay để quyết định làm ra. Macam miếng Nganu mapum ke saya tu. Ngam dah apa? Apa tu?
그만 짜요 형제가. ꯆꯥꯛ ꯌꯥꯎꯗꯕꯗꯨꯕꯨꯗꯤ ꯉꯝꯈꯤꯅꯤꯀꯣ ꯑꯗꯨꯗꯨꯒ ꯆꯥꯛ ꯌꯥꯎꯕꯗꯨꯗ ꯉꯝꯗꯕꯒꯤ ꯋꯥꯅꯤ. 짝짝이. ꯌꯥꯎꯔ 나 먹거든. 한마하더니 상암제 합하시는 저봐. 그래서 주말 트디 ing아지는 뭐 뭘 해서 밤라. 아이디 또 시도는 거래. 이제 내가 주제 반경이 나지. 신주제 mấy ba. 바구발리 떠오리 신가는 못 찾지. dumdum mà mình chìm đi không? Ăn bánh lặng mình này. Nó như sắp bao lâu sai đó lấy tiền không tụm đi. Ý mừng tiền ngồi tụm tụm. Có gì ăn rồi này? Mà tôi biết em thì hiểu. Tình của mình mày có chị ấy lôi chân là cái chị sao sao là mình chỉ có lôi tàu rồi. Ai chứ mình tay không ai nhiều rồi nè. Em nung xí vào vài đi mẹ. Nó không rồi. Papa đi. Nung xí. Em nung xí nào tuần này nắp tay á. Pizza. Nào tuần này pizza đấy hả bạn? Mukbang cancel tàu rồi. Video giả thu về giả thu. Video anh ta có tới rồi nè mà chứ. Mày ông ngoài đâu bị rồi? Tôi ngang để hơn để cái disturb ôi. Ngasi ni miche mayam pulaga lang bu oi ba adu na. Khara ko no taw re. Hao ấy hao. Khara lang ni manin khan nai re. Ai di work sale sa khau de picture ban na. Ko che chang am ni ha ba ne ba. Cha je ba. Chicken chao là, chỉ chắp đi cái nào? Chi me ha pham jam no phajam ne. Ở đây bíbí rồi chụp đi. Mo ne ai ma thak te phaman da na. Cha ba di sao bo set nam de oi. Nganu je kan man lak man ne. Chị lấy để xếp pi cái nào đó, chụp xếp pi cái nào đó. Thì thang phải đâu cái đấy nè. Thang nhau thì một cái thông rồi. Dạ, mình thấy mẹ tụi pi rồi ngang đó. Mapum chabi thì thang nhau rồi nó pas sai. Mình thấy mẹ. Không exchange rồi. Mapum giờ một xin tuổi đấy nhiều thôi chứ. Mình giờ ăn lăngมันbao nhiêu? Nó ăn khang thôi chứ tám mà không có chạy copy đã chabi không thôi. Ngam bớt đam cắn này mà sao mà xuống mukbang tao Nganu mà mua ra rồi. Ai ngam đấy nghe nào khó chịu nó tao là cái sốt bia bia cái sang ngam ra hả đôi Chắc nhau thì bấm. 왜 là cái tiếng ngam cái này bữa 아주 그가 짝 야워 보시잖아. 너무 보도 짝지 북한 살에 되나 토는 잡고. 펌어도 다 펌. Dạ chứ. Mình để phàm bro. 그거는 뭐만 싹 우다 봐대. 예매할래 되다 봐거지.
ꯑꯗꯨꯒꯅꯦ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯆꯥꯛꯄ ꯅꯍꯥꯟꯁꯦ ꯚꯤꯗꯤꯑꯣ ꯅꯝꯖꯒꯦ ꯇꯧꯕꯅꯦꯕ ꯐꯣꯟꯁꯦ ꯀꯥꯏ ꯂꯩꯔꯝꯃꯤꯅꯦꯕ ꯈꯪꯕ ꯑꯁ ꯑꯩꯅ ꯀꯞꯄꯁꯤꯗꯤ ꯀꯩ ꯍꯥꯏꯔꯅꯤ ꯁꯨꯝ ꯀꯞꯇꯕꯅꯦ ꯐꯣꯟ ꯈꯤꯇꯪ ꯆꯦꯛ ꯇꯧꯕ ꯈꯣꯠꯄ ꯀꯩꯅꯣ ꯇꯧꯕꯗ ꯈꯨꯀꯥꯏ ꯂꯀꯥꯏꯗꯣ ꯌꯥꯝ ꯂꯨꯗ꯭ꯔꯕ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯀꯞꯄꯅꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯕꯗꯨꯗ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄ ꯀꯩꯅꯣꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯅꯝꯕꯗꯤ ꯍꯩꯖꯗꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯥꯝꯅ ꯆꯥꯡꯅ ꯑꯩꯁꯦ ꯀꯞꯄꯦ ꯉꯔꯥꯡꯁꯦ ꯅꯍꯥꯟꯁꯦ ꯑꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏ ꯁꯥꯏꯅ ꯐꯣꯟ ꯁꯦꯝꯕ ꯑꯣꯏꯕꯒꯤꯀோ ꯂꯥꯏꯕꯛ ꯐꯩꯌꯦ ꯃꯥꯅ ꯁꯦꯝꯕꯤꯔꯛꯑꯦ 1,000 ꯇꯤꯡꯖꯔꯦ ꯇꯤꯡꯉꯤꯁꯤꯅ ꯗꯤꯁꯄ꯭ꯂꯦ ꯀꯩꯀꯥ ꯂꯩꯕꯩꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯇꯤꯡꯕꯩ ꯋꯥꯅꯦꯕ ꯑꯁ ꯌꯥꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥꯁꯦ ꯐꯣꯟ ꯁꯦꯝꯃꯦ ꯑꯩ ꯅꯨꯄꯥꯁꯨ ꯐꯣꯟ ꯁꯦꯝꯃꯦ ꯃꯌꯥꯝ ꯐꯣꯟ ꯁꯦꯝꯅꯤꯡꯉꯗꯤ ꯂꯥꯛꯄꯤꯌꯣ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯁꯣꯞꯇ ꯀꯥꯞꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯣꯏꯅꯃꯛ everything kay yodelo ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯂꯣꯜꯂꯔꯣꯏꯒꯦ ꯏꯪꯂꯤꯁꯇꯣ ꯃꯤꯅ ꯊꯤ ꯉꯥꯡꯉꯛꯀꯅꯤꯗ ꯑꯩꯁꯦ ꯏꯪꯂꯤꯁ ꯍꯩꯕꯅꯤꯅ ꯑꯩꯗꯤ ꯍꯩꯇꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯒꯦ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯑꯩꯈꯣꯏꯁꯤꯗꯤ ꯂꯩꯔꯝ ꯂꯩꯇꯝꯗ ꯀꯧꯉꯝꯃꯤꯅꯦꯕꯣ ꯑꯣꯟꯅꯗ꯭ꯔꯥ ꯍꯧꯖꯤꯛ ꯂꯥꯏ ꯍꯩꯇꯦꯕ ꯉꯥꯡꯅꯕꯗ ꯍꯦꯟꯅ ꯈꯔꯒ ꯐꯥꯎꯗꯣꯛꯑꯝꯅꯤ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯀꯃꯥꯏꯅ ꯇꯧꯅꯦꯕ ꯃꯤ ꯌꯧꯈꯤꯗꯣꯏꯅꯦ ꯐꯥꯒꯤ ꯇꯧꯅꯤ ꯑꯩꯈꯣꯏ ꯆꯦꯗꯤ ꯂꯥꯏ ꯌꯥꯝ ꯍꯩꯕꯅꯦ ꯌꯥꯝ ꯐꯕꯅꯦ ꯀꯨꯆꯨꯁꯨ ꯅꯣꯏꯁꯨꯗ꯭ꯔꯥ ꯃꯕꯨꯛꯁꯨ ꯌꯥꯝ ꯁꯦꯡꯕꯅꯦ ꯑꯩꯁꯨ ꯃꯨꯁꯨꯗ꯭ꯔꯥ ꯃꯕꯨꯛꯁꯨ ꯁꯦꯡꯕꯅꯦ ꯑꯩꯁꯨ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯨꯁꯨ ꯁꯦꯡꯕ ꯑꯃꯨꯕ ꯈꯨꯗꯤꯡꯃꯛ ꯄꯨꯛꯆꯦꯟ ꯁꯦꯡꯉꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯂꯩꯇ ꯑꯩꯈꯣꯏ ꯆꯤꯅꯥꯎꯕꯤ ꯁꯦꯡꯗ꯭ꯔꯤꯁꯤꯅꯦꯕ ꯑꯗꯨ ꯌꯦꯡꯉꯣ ꯑꯩꯅ ꯁꯦꯡꯉꯤꯁꯤꯅꯦꯕ ꯌꯨꯇꯨꯞꯁꯦ ꯑꯩꯅ ꯍꯪꯖꯔꯤꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯩꯅꯤꯀꯣ ꯌꯥꯝ ꯄꯥꯝꯖꯕꯒꯤ ꯑꯗꯣ ꯃꯤꯅꯒ ꯌꯥꯝ ꯍꯩꯕꯗꯤ ꯅꯠꯇꯦ ꯃꯤꯅꯒ ꯁꯨꯝ ꯆꯥꯔꯛꯄ ꯈꯣꯠꯂꯛꯄ ꯇꯧꯕꯗꯨꯗ ꯃꯥꯁꯨ ꯍꯦꯛ ꯄꯥꯝꯃꯨꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯍꯥꯡꯉꯕ ꯑꯗꯨ ꯀꯧꯕꯅꯤꯅ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯀꯃꯦꯟ ꯄ꯭ꯂꯤꯖ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯣ ꯉꯥꯅꯨ ꯃꯄꯨꯝ ꯑꯃ ꯅꯣꯏ ꯆꯥꯕ ꯉꯝꯃꯤ ꯉꯝꯗꯦ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯗꯤ ꯉꯝꯗ꯭ꯔꯦ ꯁꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯉꯥꯅꯨ ꯁꯨꯛ ꯀꯟꯕꯁꯤꯕꯨ ꯃꯄꯨꯝ ꯑꯃ ꯆꯥ ꯉꯝꯃꯤ ꯀꯃꯥꯏꯅ ꯉꯝꯃꯤꯅꯣ ꯁꯤꯅꯦ ꯑꯩꯅ ꯉꯛꯏꯁꯦ ꯅꯣꯏ ꯉꯝꯕꯩ ಚಾಂಗ್ದೆ ಅದನ್ನ ꯃꯇꯨꯡ ꯇꯥꯕꯁꯨ ꯁꯤꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯗꯔꯀꯥꯔ ꯑꯣꯏ ꯃꯤꯗꯤꯌꯥꯒꯤ ꯀꯩꯅꯣꯗ ꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯆꯪꯉꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯅꯥꯎꯅꯨꯄꯤꯁꯤꯕꯨ ꯑꯃꯨꯛꯇꯪꯗꯤ ꯃꯥꯅ ꯌꯨꯇꯨꯞ ꯀꯩꯅꯣ ꯇꯧꯕ ꯄꯥꯝꯖꯔꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯤꯌꯣ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯃꯆꯦ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯤꯒꯤ ꯀꯩꯅꯣꯗ ꯍꯥꯏꯖꯔꯤ ꯁꯥꯏꯠꯇꯒꯤ ꯃꯥꯏꯀꯩ ꯅꯣꯟꯖꯅ ꯉꯟꯅ ꯍꯥꯏꯖꯔꯤ ꯍꯥꯎꯕꯨꯗꯤ ꯍꯥꯎꯈ꯭ꯔꯦ ꯐꯖꯅ ꯀꯣꯛ ꯆꯤꯛꯑꯦ ꯉꯥꯅꯨ ꯆꯤꯛꯄ ꯑꯗꯣ ꯃꯌꯥꯝ ꯆꯤꯆꯦ ꯆꯥꯕꯁꯦ ꯂꯣꯏꯁꯟꯕ ꯎꯠꯈꯤꯁꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯎꯠꯂꯔꯣꯏꯁꯦ ꯍꯥꯏꯕ꯭ꯔꯥ ꯂꯣꯏꯁꯜꯂꯁꯤꯔꯥ ꯑꯩ ꯎꯠꯄ ꯉꯝꯗ꯭ꯔꯦ ꯂꯣꯏꯁꯜꯂꯁꯦ ꯑꯩꯁꯨ ꯁꯤ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯎꯖꯔꯁꯅꯨ ꯀꯩꯅꯣ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯁꯟꯖꯔꯒ ꯆꯥꯕꯐꯥꯎꯗꯤ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯆꯥꯎ ꯍꯥꯏꯕꯅꯣꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯕ ꯀꯥꯎꯕꯤꯒꯅꯣ 하요. ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ ꯂꯣꯏꯁꯟꯖꯔꯒꯦ ꯆꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯗꯤ ꯆꯥꯔꯦ ꯑꯗꯣ ꯆꯥꯛꯁꯦ ꯊꯥꯡꯒꯠꯂꯦ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯆꯥꯛꯁꯨ ꯆꯥꯕꯗꯣ ꯉꯝꯗꯕꯅꯤꯅꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯐꯨꯜꯗ ꯆꯥꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦ 바이 바이 ꯕꯥꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯊꯥꯒꯠꯆꯔꯤ ꯀꯪꯂꯩꯄꯥꯛ ꯀꯩꯁꯥꯏ